ꯑꯁ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯁꯤꯁꯨ ꯂꯥꯏꯊꯣꯛꯄ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯉꯥꯛꯄ ꯌꯥꯏ ꯁꯤꯗꯅꯦꯕ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯁꯤ ꯎꯅꯕ ꯀꯥꯞꯄꯣ मनादो बम्बियो ने धारे लोरे सिक्के तंग दो है बिचिसना पुरे बिचिसना ने ये चाववा मंदिर हाँ देखिए है मालूम से ना करने से मलाइरी मना ना अगर ये मुझे को मैं सीमा तो न पी बस ना दे ब्रिटिश पान में मतलब न लोना क्यों तो गुरे है फक्रे है ब्रिटिश कांगुन येंग बा लक्षले दा याम चाव दिनते तो मचा माय दा कुछ कोई भी आप कोई वासिले दा ꯃꯌꯥꯝ ꯁꯤꯕꯁꯥꯒꯔ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯒ ꯀꯣꯏꯐꯝꯁꯨ ꯌꯥꯝꯅ ꯂꯩꯕꯀꯣ ꯑꯗꯨꯒꯤ ꯃꯊꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯍꯥꯏꯕ ꯖꯥꯇꯤꯁꯦ ꯃꯐꯝꯗꯨꯒꯁꯨ ꯃꯌꯥꯝ ꯑꯃ ꯅꯤꯡꯊꯧ ꯍꯥꯛꯇꯛꯇꯒꯤ ꯃꯐꯝ ꯑꯗꯨ ꯈꯨꯟ ꯀꯌꯥ ꯑꯃ ꯇꯥꯔꯒ ꯂꯩꯍꯧꯋꯦ ꯃꯈꯣꯏꯁꯤꯡꯗꯨꯁꯨ ꯎꯕꯗ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯎꯕꯗ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯗꯤ ꯂꯥꯛꯄꯤꯕꯒꯤꯗꯃꯛꯇꯀꯣ ꯌꯥꯝ ꯍꯔꯥꯎꯕ ꯅꯨꯡꯁꯤꯕ ꯃꯣꯏꯅꯁꯨ ꯄꯣꯛꯍꯧꯋꯦ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯌꯥꯝ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯀꯣꯏꯔꯛꯄꯒꯤ ꯃꯊꯪ ꯚꯤꯗꯤꯑꯣ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯦ ꯑꯗꯨꯁꯨ ꯍꯥꯞꯆꯔꯛꯀꯦ ꯃꯌꯥꯝꯅ ꯃꯊꯪ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯁꯤꯒꯤ ꯃꯊꯪ ꯂꯥꯛꯄ ꯚꯤꯗꯤꯑꯣ ꯀꯌꯥꯗꯁꯨ ꯌꯦꯡꯃꯤꯟꯅꯁꯤ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯃꯌꯥꯝ ꯃꯐꯝꯗꯨꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯈꯔꯁꯨ ꯑꯗꯨꯝ ꯁꯦꯌꯔ ꯇꯧꯖꯔꯒꯦꯀꯣ ꯃꯌꯥꯝ ꯑꯗꯨꯗꯤ ꯚꯤꯗꯤꯑꯣꯁꯦ ꯂꯥꯁ ꯐꯥꯎ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯤꯕ ꯄꯨꯈ꯭ꯔꯤꯁꯤꯅ ꯅꯤꯡꯊꯧ ꯃꯇꯝꯗ ꯇꯧꯔꯝꯕ ꯄꯨꯈ꯭ꯔꯤꯅꯦ ꯍꯥꯏꯌꯦ ꯍꯧꯖꯤꯛꯄꯨꯗꯤ ꯃꯄꯥꯟꯗ ꯂꯩꯈ꯭ꯔꯦꯕꯀꯣ ꯑꯁ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯗ꯭ꯔꯦꯁꯁꯤꯁꯨ ꯂꯥꯏꯊꯣꯛꯄ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯀꯜꯆꯔꯁꯦ ꯉꯥꯛꯄ ꯌꯥꯏ ꯁꯤꯗꯅꯦꯕ ꯑꯩꯅ ꯇꯧꯔꯛꯏꯁꯦ ꯁꯨꯝ ꯃꯑꯣꯡꯗꯣ ꯁꯤ ꯂꯥꯏꯊꯣꯛꯅ ꯉꯥꯛꯄꯅꯦꯕ ꯁꯤ ꯀꯅꯥꯅ ꯄ꯭ꯔꯤꯊꯤꯕꯤ ꯃꯐꯝ ꯆꯠꯂꯨꯕꯗꯅꯦ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯠꯄꯗꯅꯦ ꯀꯩꯅꯣꯝꯃ ꯃꯩꯇꯩ ꯐꯤ ꯅꯠꯇꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯅꯠꯇꯦ ꯑꯗꯨ ꯃꯁꯥꯅ ꯈꯪꯖꯔꯦꯕ ꯑꯗꯨꯒ ꯅꯣꯔꯣꯛꯇ ꯍꯥꯏꯖꯤꯟꯅꯕ ꯅꯠꯇꯦ ꯀꯩꯅꯣꯅꯦ ꯀꯜꯀꯇꯥꯒꯤꯅꯦ ꯅꯨꯄꯤ ꯈꯔ ꯆꯪꯁꯤꯜꯂꯛꯑꯒꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯍꯦꯟꯅ ꯍꯦꯂꯨꯀ ꯚꯥ ꯑꯁ ꯕꯍꯨꯠ ꯑꯁꯥ ꯍꯦꯟꯅ ꯍꯥꯏꯔꯛꯑꯦ ꯃꯤꯁꯦ ꯑꯩꯁꯦ ꯑꯩꯈꯣꯏꯁꯨ ꯇꯧꯒꯦ ꯃꯥꯡꯗꯅ ꯇꯧꯒꯦ ꯃꯩꯇꯩꯅꯦꯁꯦ ꯄ꯭ꯔꯤꯊꯤꯕꯤ ꯂꯩꯃꯥꯏꯁꯦ ꯂꯦꯞꯀꯦꯅ ꯇꯧꯕꯅꯦꯕ ꯑꯗꯨꯒ ꯀꯗꯥꯏꯕꯨ ꯂꯥꯏꯊꯣꯛꯅ ꯇꯧꯒꯦꯗꯣ ꯂꯥꯏꯊꯣꯛꯅ ꯍꯥꯏꯕꯗꯤ ꯁꯤꯁꯨ ꯍꯥꯏꯗꯤ ꯌꯥꯝꯅ ꯔꯥꯅꯤ ꯅꯨꯡꯅꯤ ꯏꯜꯂꯒ ꯇꯧꯗ꯭ꯔꯒꯁꯨ ꯃꯥꯅꯦ ꯁꯤꯗꯤ ꯑꯩꯁꯨ ꯅꯪꯁꯨ ꯋꯥꯔꯤꯁꯨ ꯑꯩꯁꯨ ꯋꯥꯁꯦ ꯑꯩꯁꯦ ꯀꯌꯥꯃꯨꯛ ꯂꯥꯏꯅ ꯁꯤꯅ ꯋꯥꯁꯨ ꯋꯥꯗ꯭ꯔꯦ ꯅꯩꯁꯟꯒꯅꯤ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯌꯣꯟꯗꯨ ꯉꯝꯃꯛꯇꯗꯅ ꯂꯣꯏ ꯊꯨꯞꯆꯟꯈꯤꯁꯤꯅꯦ ꯑꯗꯨꯅ ꯑꯩꯅꯅꯦ ꯌꯥꯝ ꯂꯥꯏꯅ ꯀꯜꯆꯔ ꯉꯥꯛꯄ ꯌꯥꯏ ꯍꯥꯏꯁꯦ ꯑꯩ ꯆꯦꯂꯦꯟꯖꯔꯗ ꯇꯧꯕꯅꯦꯕ ꯀꯦꯕ ꯅꯠꯇꯦꯕ ꯅꯣꯏ ꯀꯦꯕꯅꯒ ꯈꯟꯕꯤꯒꯅꯨ ꯃꯌꯥꯝꯅ ꯑꯝꯇ ꯍꯥꯏꯔꯣ ꯀꯜꯆꯔ ꯉꯥꯛꯄ ꯃꯇꯥꯡꯗ ꯑꯝꯇ ꯍꯥꯏꯔꯝꯃꯣ ꯑꯩꯗꯤ ꯍꯥꯏꯔꯝꯃꯦ ꯑꯩꯗꯤ ꯍꯥꯏꯌꯦ ꯍꯥꯏꯕꯤꯔꯛꯑꯣ ꯚꯤꯗꯤꯑꯣꯗ ꯑꯗꯨꯗꯤ ꯇꯧꯔꯤ ꯏꯀꯥꯏꯖꯩꯍꯦ ꯍꯥꯏꯔꯣ ꯂꯥꯛꯑꯣ ꯚꯤꯗꯤꯑꯣ ꯀꯝꯕ ꯑꯣ 하이패드 영어죠? 시 비디오니. Hi. Bye bye. Thank you for watching, ma'am.